Akaswani Imphal Ngangom Kiran pau pajari ahan bedamar waiba pau. Manipur positive oibagi sang hengalaktuna ngarang mioi kuntaruk nong COVID-19 positive oiki. Sairau bugi thoro mahusa gi chanabi amasung harau tayamba ga loinana ngasi pangthoknari amasung kendra na hairi lebak asta COVID-19 gi vaccine gi awat pala hendana ba sarkar na kan honari. Laibak asida COVID-19 gi laichat amuk hana sandorakli basigi yanglaga section buwat pagi thawong sing tokpina ba haijeri tangai phada section thorang singak na sat pagaloina na sahini phumanga gi mathak talaiba mioi khudingmak sungsoi soidana vaccine kapthok piu yumdagi hekcha thokpada face mask upiu mi amaga gi marakta phut taruk lapna laibiu mai mit amadi khut sa toina hamdoktuna taru tanana thambiu haujik mapungaiba pau Manipur dau kiwa namit karani da positive oiba ki sang tapna hengalaktu na ngarang mioi kuntaruk nong COVID-19 positive oiba thangnaki. Raja ki COVID-19 common control room na ngarang midawaram thokpa cherol amada hai. Hau kiwa pung kunmari da mioi chanipan taramathoi test tawba ki manung da mioi kuntaruk adu positive oiki bani. Nong positive oiba mioi sing adu Imphal West jila dagi taramathoi, Imphal East dagi taret Thaubal Chorasanpur, Kangpokpi Chandel amasung Jiribam dagi amamamni. Aduga mioi ahum amana Central Armed Police Force dagi ni. Masi tharga hojik phawbada positive oiba punu masing lising kunmapan chawngani phusure hairu matam masida laichat asina mi sikhiba gi paulaite adu moinamak hojik phawbada sikhiba punu masing chahum humputra taruk sure hairu matam masida mi 13 naw phaduna discharge tawki masi tharga hojik phawbada discharge tawki ba punma masing lising kunmapan subnani putaruk sure naw phabagi sang hantharaktuna hojik sada marbutra nipan dasmik ahum anida lairi hojik active case na chamatara nipan ni Sairau bugi thoro mahuksa ki chanabi masung harau tayamba loinana ngasi pangthoknari sairau bu kumaina lakpada rajyapal masung mukhyamantri yauna lusingba kayana yaifa paujal piri Mahaki paujal da rajyapal Dr. Nazma Heptulana hai sairau basi rajya sida maitai hindu singna anau sahi lakpa masung ari arong sinaba amadi yening tha lakpa kal iroinana afaba lamdam ama oinana ba irat thongniba thoramni namira sina lakpada phataba singbu manghanduna sakhotpa santi leba rajya ma purakpa oirasano Mahaki paujal Mukhyamantri Nongthomam Birena hai anau sahi lakpa ke iroinana aikhoi gi nungsiraba imung manung singamadi mipum khudimang na anau asam ga iroinana afaba thabuk tongnana bo phirap laurasi Mahaki paujal Works Mantri Thongam Biswajit na hai sahi khudingi April 13 na lakpada miyam na harau tayamba ga loinana sairau bugi kumai pangthokli numerasida maitai hindu singna anau sahi lakpa gi irat thongni jai Sajibu Sarawuna lakpada Raja Sigi Miyamaru in Hindu lining Chatpasinda, Yako Paujal Piraduna Lok Savag MP, Dr. R.K. Ranjan Nahai, Sahi Hobuki Kumayasin Lakpaka Iroinana, Lamdamasida Nungsi Sanaba Ingtapa Rajama Purakpa Oirasano. Muslim Singh Sanglabata, Ramjana Lakpada, Rajas Talariba Maru and a Muslim Silinau Singda, Lusingba Kayana Yako Paujal Pirakli, Maki Paujal the Mukhyamantri Nongthomam Birena Hai, Tham Chupna Sara Henduna, Muslim Silinau Singda Mapudo Kurum Jaduna, Makogi Puning Wakalamasung Haksang Sangdok Ali. Magna Hai, Ramjan Tha Lakpagaloinana, Santi Nungsi Sanaba, Harau Bamasung, Wata Padaba, Rajama Oirasano. Mahaki Paujala Lok Sabha MP Dr. R.K. Ranjan Nahai, Musmal Singh Sanglab Sagan Thana Lakpuka Loinana, Manipur Kundamina River Kang Kuring Makimarakta, Hena Paba Nungaya Papa Sokotpa, Tangdu Tawamasung, Santi Puraknaba, Tony Jarasi. Lilong Police ki Kangbu Amana, Ngarang Lilong Tharaurok Village ki National Highway ka tainaba crossing dagi number 4 yon bi nupi ma phare police ki pauna hai nupi aduna mafam aduda enjang napi yon ba patpum ma phamlaga lon number 4 yolom mani pharo me adudagi number 4 ne han chingna polam singyau ba plastic ki apik bottle sam kuntrani thoi fangle hairi Azad Hind Fauj na Moirang da Firal Singkat khibagi homputara tere chuba common thorung asi Moirangi INA Memorial Hall pangtok lagani Tharmadu the Mukhyamantri Nongthomam Biren Singh amadi Moirangi MLA P Sharat Chandra Singba Lusingba Kaya Saruk Yagani Tharumgi Saruk ama oina Nambolgi Maibum Lot Pachingdagi motorbike rally ama masung Ningthau Khongdagi cycle rally amasu pangtokani Tabiriba Pawasi Akaswani Imphal dagini Kendra na hairi laibak asida COVID-19 ki vaccine ki awat pala hendana ba sarkar na kana honari New Delhi da pawmising unaba mada Kendra ki Health Secretary Rajesh Bhushan Nahai, Rajesh Singh Namakoy da Pangliba vaccine ki sang amasung vaccine thampam
cold chain singda miyam gi damok darkar leba vaccine gi sang marang kaina lairibra haibadu check tawgadabani masina miyam gi darkar leba vaccine sing matam sana phangana bahana bada mateng pangani mangna hai hojik phawbada kendra sarkar gi maikere gi vaccine koti tara hamdoi lak tara rajya masung union territory sing gi damak pinenaba ayaba pikre Leba asida hokyo pung kunmari da COVID-19 gana wa case lakama lising humpuma toy chatar kuntra taruk teknaki positive oiba ga sang hengalaktuna hojik COVID-19 ge active case lak tara ni toy lising humpumari shure Haksel mantraloy na hai leba asida COVID-19 dagi naw phabu ga sang hantaraktuna chada marphuma pan dasmik manga amada leire hokyo pung kunmari da mi lising Marputara teret naw paduna discharge toki masi tharga hojik phawba naw phaba apun masing koti ama lak kuni thoi shure mara sida rajya tara da COVID-19 gi anawo case hengalakli anawo case hengalakli ba sigi chada marphudi rajya sing asidagini hokyo pung kunmari da mioi sanipan Humputra mapan laisat asidagi siki masi tharga hojik phawda siba apun masing lakma lesing humputra ma thoi subna yangkaini pan shure प्रधानमंत्री नरेंद्र मोदी ने थासी कुनमंगा दा आकाशवाणी की मन की बात थोरम दा लेबाक असिगी अमसुंग मपालम की मियाम दा महाकी पुकनिंग की वाफोंग दोकनी हंदा केसिना थागी ओइबो रेडियो प्रोग्राम असिगी होमपुतरा तरुक सुब एपिसोड नि मियाम ना नमो ऐप नत्रगा माई गॉफ ऑफन फोरम दा मखोय मखोय की मोट फोंगदोर पयागनी मियाम ना टोल फ्री नंबर 1800117800 दा फोन तरुक तुना मखोय ना प्रधानमंत्री दा पिनिंग लेबो पाउजेलदु हिंदी नत्रगा इंग्रजी दा रिकॉर्ड तौरु का थारक पयागनी ऑनलाइन सिंग असि एप्पल कुनिथै फाव हांगनी इम्फाल ngasi phongba pauche singi maro oyo pau singi dam hauzik wahengbam Rajesh leire Rajesh Thagachari Kiran Manipur hoki ba pung kun marida COVID-19 gi anoba positive case kuntaruk thenaki haiba pauna Sangai Express ki edition animak pokna pham People's Chronicle gi ahan headline tori pausi narugi thogdang sanalaiba kina ani suba headline tore aduga atai pausi singsu phongbo thenare Kerala da COVID vaccine kaw kraba mioi sani ni pu positive oire malem gi oina vaccine na disease proof oidi haibasina narogi thogdangi ahan headline tori Tengnopal jila gi Sita village da Assam Rifles na gate lanhan dabadagi lambi da anaba sire haiba pauna Imphal Free Press amasung sanaleba ki ahan headline ori pausi pona phongina ani sub headline tore Justice delivery da kurok thanganabagi damak pangai ki forensic science laboratory thawoina sirum narum thamlabra haiba pauna huyen lan paugi ahan headline tori Myanmar lanmina tamuda matai manau nongmaina kaptuna hatkre haibasina Manipur mail gi ahan headline tori Chayol ani gi manungda COVID-19 gi anoba case sada chahum hen hengaki haiba pauna Sangai Express English ki ani suba headline tori Facebook ta Manipur Sarkar ki mayok ta wafam kaya phongdot uba mioi jail da thajin kre haibasna Imphal Free Press ki ani suba headline tori Police personnel singna kaubru ka na bahona bada committee na thingduna kahan kidre haiba pauna huyen lan paugi ani suba headline tori pawasi Sangai Express edition ani makta su phongle Imphal East DC na amor pa hundok ta na ba akan ba order thok labasu nungthil pobop ta phatta haudi hundokli haiba paw naro gi thogdangi anchor kalam da phongle Assembly election haibasna Sangai Express Manipuri ki editorial oiri urban local body singi mikal haibasna huyen lan paugi editorial oiri COVID-19 ki case hengalagi ba asi politician singi ju sab sabat daite lei haibasna People's Chronicle ki editorial oiri Imphal da ngasi phongwa pausi sing da phongna ragli ba atay pausing di PLA gi athoba singi numika mari leinana haikat leikat tamba KCP gi nifu matoi suba mapo kumonga mari leinana piba paujel Ramjana lakpada yaipa paujel piba sana konungda sajibu chaitha ba pangthok kiba Assam Rifles na supari farm na singba pausing asini Kiran Thagachari Rajesh Loisilakpada COVID-19 dagi ngak thungnana ba face mask upa phut taruk lapna na leiba khut samade mai mit taru tanana thamba haiba asamba thong ohma singak sapina ba amuk hananing singjari aroi bada maroyo pau amok Manipur da positive oiba sang hangalak tu nangarang mioi kuntaruk nong COVID-19 positive oiki Sairau bugi thorom mahuksa gi chanabi masung harauk tayamba galoina nangasi pangthok nari amasung kendra na hairi leba asida COVID-19 gi vaccine gi awat pala hindana ba sarkar na kan honari paulo jare